ngasisu Manipur top channel gi maket gi special content gatang puduna laksari myam loifok taminasi ngasi special content china myam film amusum isai ga Leinaramba mari si myam su khangbi yoram lagane masung myam loifok taminasi Manipuri film da isai na piba ithil amadi hauziki fibam haiba matang da myam da share tawjige aina su myam hapitang sorong yengmo matam na khoina khangjin ludaba amasum yamna khangdaba matang yamna yauri myam da share tawjige Manipuri film si India amadi Malem gi oina yengnabada khara thengna haurai haiba yai film kapa utpa haibaduna amani film puthoktuna Manipuri film gi masak ama lepthorakpadi thoidokna kuidri Manipuri film puthoke haina thawrangmak tawdrabasu film gi kanaba amadi masigi masak ama thoknaba honarakpasingi manungdadi laikhidraba Manipur gi ahanba chief minister oiramba RK Priyobatani haiba yai masigi makha tarakpada matam amagi thawai yaujaba miyoi kharana punchilaga Sri Govindaji film production haiba ama linkhatuna Rupa Mahal theater na mai pakna sanakiba mainu pemsa Hindi da namduna yamna khumang chauksina sangchilakpa asi aikoni singthadaba yaroi reel kum hena namkiba film asi mapung phana censor certificate lauduna miyamda utpamakti oithokide adubu masina Manipuri film oiraklaba ihau ama kanna sagatki haiba adumadi masing thoktaba yaroi masigi matungna amu English masapan humpugi anganba matamdagi hauna laikhidraba X sign photo studio gi proprietor Aigya ke Ibuhal Sharmana documentary amadi feature film kya namduna masagi photo studio da samduna sangyeng tawkhiba tape recorder amada sound recording tawduna picture ga sanana tharaga miyamda apik screen da uhanbagi thawrang asisu yamna maru oiba Manipuri film gi tangkak amani haina lawbi yai kumja English ga samapan humdraga ni thoidadi censor lawduna keti film na sana lebak Manipur haiba documentary film ama puthoklaba matungda matam gi Manipur haiba feature film asi miyamda puthorakhi film asina Manipuri film gi chapsaba masak adu othorakpa hokibani Manipuri film matam gi Manipur haiba asi het purakpadigi hauna Indian mainstream film gi masajata yumpham oiduna lai masigi maru oiba maram ama haiba tarabadi film asigi director oiribasi haujingna Kolkata hairaba adudagi Dev Kumar Bosna direction piba aduga film dugi ayamba saruk Kolkata da set semduna nambana su ayamba oigani khali matamduna Leinaramba mainstream film gi mawong matawasi film gi wari adu imung manungi oiba crisis problem issue da yumpham oiba nungsi nungon gi tangka kya da lairiba kainaba thungnaba saknaba kya da haijinduna mitpham thamba masak matau sangkhonba actor actress puthoktuna maru oiba role hero heroine kumhanba mathel kya gi mit thak jagoi amadi nungaiba nungonba isagi tantha sijinaduna miyamgi pukning khonba amadi ayengbasingi emotion haidorangnaba hotnaba sina maru oiba oirami maduna makhoigi sendalambi asauba amo oiraktuna film industry samgalakpa asini Bombay film gi mawong asi hongdana paring 9 sa thari masibu mayamna formula Hindi film haina khangnai masidagi khara thaidoklaga lakliba Indian film singi manungda regional feelings tas yawba makalgi film asibuna regional film haina South India gi film singamadi Bengali Kolkata film singkhangna riba sini haujikti regional film asi Indian film da yamna sakholaba ningthina phida ama kanjaba ngamlaba amadi regional film na Indian film gi masak asi leblaklaba matam ama oire regional film dadi sendongi wafam thoina leite nationwide distribution tawduna sale tanduna industry amagi thak adumaki phida adu yauna puthokpa nate Hindi film amadi isai si makhal tara hena yawba thengnakhre yamdrabada isai manga taruktagi tadana adum yawnai isai sing adu miyamna yamna pamnai miyamna hena pamhannabagi thabaksu radio channel singasina miyamda pi film ama release tawdringagi mamangna film dugi isai adu hana nganna thadurai maduna asauba advertisement ama oihali matam ama yumda gramophone player Leinarami maduna yum khudingda anawa film gi isai record asi leinai masida natana all India radio na amadi atai radio channel singna Hindi film gi isai asi asuki matik yamna nongmada sandui
hana hana taraba isai adu film da yengningba kham thengba ikhau langba du miyam da pokhalaba matungda film na kona ingna release torakpani sinpha puraba isai sing adu film lakpada yamna yengningi actor kanana act tawi mafam kadai da nami isai location amadi actor singe apunba saklon sing adu miyamna yamna yengba pamnai aduna film adu hek release torakpaga miyamna inaduna ticket kaknai isaina pangphada fazaraga film dadi yamna fazadaba yaudabas nati film yengruraga ningba kaibasu adum yaunai adubu isai dugi mayayna film du hana hana yengningba pokhanduna isai yauba mapa aduktang yengjagi haina ticket kaknaba yaudaba nati masina taklibadi film amada isai amagi mapangal si yamna kali isai duna film busu ayaubi thakta singkhatli haibisini aduna film amada yauba isai namada producer directors na singna angamba kok thadaduna film nambada sangba senpham digi isai nambadana hena thadaduna mai paknaba honai madudani film gi isai acting tawbuda actor amadi actress singna makhal kya gi phizol hongduna laikol singya amadi set kya matam sangna semduna thawai yauna honariba maram saba sadaba thidana culture gi satnabi gi wa thaidok laga ayengba singi mit thakpa thupnaba location mafam hongduna un marakta samudra yaida fazaba laikolda sieliba songliba sini isai nambagi damak aeroplane helicopter sijunaduna atiyada fawba isai sakliba sini Manipur angan matamda yaurakhiba film asidi Bombay gi Hindi film haina khangnariba asina ayambani masina lamdam asigi film yengliba singda madugi machu mamen amadi fazaba isai amadi jagoi kiana mitna thakanduna film gi mahau asi na thai sengna Hindi film na piduna lakpani aduna Hindi film da chushilaba film yengadaba singsu film puthokadaba su maikai asomda loina satuna Hindi film gi mami asi lamdam asi yamna na khai sengna mami tai aduna aikoi gi film singda su isai gi sauraba mafam ama kanbaga loina phizet laiteng wangang sangang wari gi masasu Hindi film gi mami asi yamna chauna taba uribani Manipuri film gi khongsat asi ani thokna yengba yare ahanbada black and white gi haurakpa celluloid film amadi ani subada digital film haina khangnariba haujiki film asini ahanba makal gi film gi isai sing asi haujuk phawbada miyamna yamna pamna tanari isai khuding maksu mapan gi matawgumna music director singna yamna seksina sangkhona lamdam asigi surpanduna record tawnarami aduna isai sing adu mapangal kanna haujik phawba hingma ngamlibani Manipur celluloid film gi isai singda aikoi gi nat gi oiba saisak singda yumpham oiraga semkiba isai kharadang panba tarabadi tha tha thabung tol ngali sikna nongmadon film matam gi Manipur music director Syam Sharma singer Kamla lamja lamja kaugene na hakpu film lamja Parsuram music director Syam Pari Singnungi Hari Khonglakle Tau Uthumna Tumtum Saithare Tau Tau Bahuisu Khonglakle Tau Tana Tana Sanamatum Khomlen Tumkhun Talo film Nga Ikonangse music director Nongmaithem Pahari singer Arambam Jamuna Aiba Singmana Mayam Makan Khetnaba film amasu music isai sing makasingna phongdoragli duga mayam hujiko inadi mayam si matang sai lusinjarage aduga mayam gi wakhalun kai lebi ge have to show in the comment box to comment am to thambira mo haina Manipur top channel gi haizari and thank you.